Image powder miyang tabiri basingbu ahal maktada binidana taram na usabagaloyana kurumzari. Hojik powder masigi maroyo pau thamzari. Yankairak suba Manipuri Statehood Day thoram pangthokre. Eat Right Challenge haiba hiramda training amasung certification thoram pangthokre. Ningol Club Hairoki ahum suba mapok kumon thoram pangthokre. Loyana Seram Institute of India Pune gi building mai jakre. Hojik mapungoyo pau lobirasi. Manipur ngasi state asigi Yankairak suba Statehood Day gi thoram palan pangthokli. Mapungoyba thoram ngasi State Government Sinduna State ki thakta 1st Battalion Manipur Rifles ki parade ground Imphal da pangthokibagaloyana contingent nipangi mass pass satpana miyangi puning singsinabagi maroyba thoram oiki. Statehood Day gi thoram aduda Chief Minister N Birena thoiba mithunglen oibaga iroinana atai Minister MLA Singh Chief Secretary DGP Civil amadi Police ki makok thongba official kayasu saruk yaki. Ngasi mass pass ki parade commander 10 IRB ki commanding officer SIS Dugeswar Sharma oiki. Mass pass yaw kiba contingent singi manungda 5th Battalion Manipur Rifles Khongjaron 8 IRB Combined Civil Police Male Imphal East and Imphal West 9 Indian Reserve Mahila Battalion Home Guard Male Combined VDF Imphal East and Imphal West Traffic Police CID Technical amadi Bomb Squad ki contingent sing yauri. Tharongi manung channa Chief Minister na laikidraba Major Laisram Jotin Singha ki sister da Major Jotin Bravery Award ki makhada lupa lakh manga ki check khusinaki. Statehood Day ki tharamda athoiba mithunglengi warol piraduna Chief Minister N Birena phondokibada Manipur asi India ki North East amadi singi state sing manungda top 3 da yaure haina ngarang January kunda Niti Ayog na phongba India Innovative Index 2010 da yaurakibasi sauthok Achievement asigi credit state si sakhanabo honabada thodang loriba miyam punamak Minister MLA Chief Secretary DGP Government Employee punamak Civil Society Organization NGO sing Bank Employees sing amadi Media Persons sing da pijari haiki. CM na makha taraduna akhoi khudingna puksel sengna transparency leina amadi amato oina leptuna phatraba corruption gi mayokta leplabada state India gi state punamaki manungda khwaidagi phaba state oiba ngamgani hokiba sahi English ngani kungi December thada Imphal East district ta water amusement park sanabagi jatra hunkre masigi mathakta Manipur gi district taret haibadi Chandel Chusampur Jiribang Kangpokpi Sanapati Tamenglong amadi Ukrulda children park sanabagi approval phangle aduga Minority Department gi makhada rural amadi singya phamsingda primary health sub center sing sanaba thabaksu paikhatpa haure haina Chief Minister N Birena phongdokhi. Koi sincere oina transparently prajada samnara satpa madugi lega ko koi makhata na satchhe aduna gyaringai corruption si tawundana na ba ekoi angle puna mapili hona minasi masi maga ekoi na fajana overcome to bolam ba ado ergadi ekoi state se Bharat ki manungda one of the best states. So shoydana oigani hai bismai and firmly with the commitment a haibunami ram nungai koi Manipur da tauri ba thabuk tu khangi ba tauri ba thabuk tu recognize to be kisana bi ama hachana lae Thanksgiving Tawbagi Sanabi Manipura Pajana Lere Manipurda hokiba pung kunmari da general population dagi miyoi taramapan nauna COVID-19 positive oiba thengnare miyoi amata sikhibagi paulaite aduga COVID-19 narambadagi pharatuna discharge tawkhibana miyoi nipu humdoini haina COVID-19 command control room dagi phangba pauna hairi pausna makha taribadi ngasi nauna positive oiraba sing adu rims da ahum Jennings Hillside Bishnupur amadi Chandel da amamam
Siza Hospital, Raj Medicity amadi Chuchampurda mari thengnaki. Makhoi Imphal West District tagi miyoi tara, Imphal East, Thawbal, Bisnupur, Chandel amadi Senapati District tagi amamam, Chuchampur District tagi miyoi marini. Positive oiraba khudima COVID care facility phanganbaga loyana nakhapam thokpa medical precautionary measures sing lakhotkre. Hauji state asida COVID-19 confirmed case masing lising kunipan samapan kuntra nipan sukre. Sikiba migi masingna sahum humputaret. Recover taukrabana miyoi lising kunipan sahum yangkai mathoini aduga. Active case na chani kun oiduna state asigi recovery rate sada maudra tret dasmik mapan taret tar lairi. District Administration Thawbal gi miyang makhada Food Safety Administration Thawbal District na sinduna Eat Right Challenge haiba hiramda food business operator amadi service tawriba singi food safety training amasung certification program amangasi Chief Medical Officer CMO Thawbal gi complex da pangthokre ngasigi training program aduda Food Safety Thawbal gi design officer N Devendra Singh State Food Analyst CI Sanajawba Maite amasung Chief Medical Officer CMO Thawbal Dr. N Jayantakumar na DICE members sing oibagaloyana IKOSC Moirangkhonggi MTech Food Engineering Laisram Basantarani Alex Sarungbam Biswajit Singh amasung Postaki Nodal Officer Sagwaijam Surendra Singhana Wongaloi Singh oina saruk yaki. Food Safety Thawbal gi Design Officer N Devendra Singh na haikibada Eat Right Challenge India gi mingda campaign sathanaba gidamak lebak asigi city samyangkai khanbada Manipur district mari yaurokpada Thawbal district su amani masigi saru amoina ngasigi awareness kam training program asi pangthokpani hairaduna India gi oina pangtholeba Eat Right Challenge asida Thawbal district na pass tanaba hotnasi haiki. Tharamadudha Thawbal gi Food Safety Officer A Brojendro M Dinesh Kaksingi Food Safety Officer MD Altaf Hussain amasung staff singsu saruk yaki. All India ki oiba asauba food safety oiba competition ma tawri dise. Eat Right Challenge jaina. State khudingmak ki penalty gida masigi Eat Right Challenge haise. Loi tawri masidaida first second third redana moi contact tawri all India ki oina. Masigi manungda akoi Thawbal jisu first ana honani nasi. Thawbal College ki Internal Quality Assurance Cell IQAC na sinduna college asigi sahigi award amasung prize yenthokpagi thara amangasi college asi campus ta pangthokre tharamadudha Thawbal College ki principal O Chauba Department of Chemistry Thawbal College ki associate professor and head Dr. S Lokhol amasung IQAC Thawbal College ki coordinator Dr. KS Jugindrona athoiba mithung tharamapu amadi akhana mithung sing oiki. Manipur University na lauba exam da mithoi mihenduna makong mathang takraba college asigi mahiroi taruk mark wangna phanglakpa mahiroi tara manga amadi state amasung national gi masana singda makong mathang tarakraba college asigi mahiroi singda certificate award amadi khudol posting piduna puning thogatki. Sumang Lila Producers Association asina pangtholakpa numi mangani gi oiba art appreciation workshop loisinba thorong ngasi Ipa Thoko Complex Lamphelda pangthokre ngasigi tharamaduda Samurai Lapam Nabachandra Sharma alias Naba Volcano member Sanginata Academy New Delhi Loyana coordinator Art and Culture Government of Manipur na athoiba mitung amasung Ningombam Tomba President Sumang Lila Producers Association na tharamapu oina saruk yaki. Tharamasiga mari leyana workshop director Dr. Makhon Mani Mongshabana haikibada Hojiki matamda Sumang Lila na piriba thaudang asi asuki matik chawkre haibada haimanba thokloi workshop program asida maruoina nupi sabisingda jagoi isagi oina akhanana design tawraga sinjakibani masidagi phangba lawsing gyan singna makha tarakpasingda soidunama kanaba piragani haiki. Tharamasiga marilena Sumang Lila Producers Association president Ningombam Tombana phongdolakpada Sumang Lila kangluk kudingdagi Khangatlaba Hirachandra Koba play ama utpagi sem saba yauna workshop program asi sinkibani Tharongi Sharo Moina saruk yakiba singda sakhangse sing yanthoki. Coalition Against Drugs and Alcohol Kada Manipuri miyang makhada Ningol Club Hairok lingkhatuna nisagi mayokta amadi khunai asida nupi khunai gi aifanaba thabak thoram torokpa sahi ohum mapung pharak pagaloyana nupi masa singtagi oiba club asigi ahum suba foundation degi thoram ngasi Hairok Part 2 da leiba Ningol Club ki office ta pangthokre Kada Manipuri President Hizam Priyo Kumar Ningol Club Hairok ki President Sophia Kundongbam amasung Kada Manipuri Vice President Dipanjit Ningthaujamna athoiba mithung thoram mapu amasung akhanaba mithung oina saruk yaki
Ningol Club Hairoki Hana Thau Purambi members Singsu Saruk Yakibagalo Nangasi Pavada Manipuri Amadi Hairoki Isu Kayada Ningol Club ki Nupi Masa Singna Laurakiba Tabak Tauda Kaya Butagat Pamadi Apen Bawapong Kaya Pongdo Pagaloyana Tung Koina Miyangi Tabak Tharam Sing Mai Pakna Tawbang Amnaba Ningol Club ki members Singsu Masamo Phanba Mathau Tai Haiba Wafam Singsu Wangaloi Singna Pongdok Naki Ningol Club Hairoki Mapong Numina Lapada Sahi Kudingi Oina Tongan Tongan Bahiram Singda Singtabaya Batabak Tharam Sing Toba Nupi Singbu Tawbiman Khangba Utuna Chamba Kudol Sing Tamduna Lakpani Adubu Sahi Asigi Oinadi COVID-19 mi paiba Lainaba Sing Asina Maram Oiraga Lengaki SOP Sing Ngatuna Yamna Samna Club Asigi Sanglenda Pangthokpani Hairi Lakadoriba January Tang Kuntaruk Republic Day ki Thoram Pangthokadoriba Asigi Section Thorang Lokhotpo Oina Kaksing District Police na akan bangak senbagi thabak sing chathaduna section Thorang Lokhotli Hairi SP Kaksing Victoria Yengkhong miyang makhada mafamda kudak ki oina question duna thamlaga thiba hombagi thabak chathaba lambida asa ok sing check tawba lalholupta yaram badagi bail out ta leiba verification tawba 72 Republic Day Thoram Pangthokpam ground da Ahing Nungthil section Thorang Lokhotpo Oina ngak senbagi thabak singsu chathari hairi Kaksing District Police Commando gi kangbu amana hianglam wobagai lamkhai kethelda asa ok tawba mioi amamamta oina wahang pahong tawduna masak khangdoklaba tungda thadokre mipa mipun tawkhibagi paudi leite Road Safety Week ka mari lena More Police ki OC KS Dilip Kumar Lusing ba police personnel amadi commando gi apunba team na ngasi More Kaithal area da makhongani panba gari macha sing helmet uptana thorakpa mioi samyang khairom phagalure pharaba mioi sing adu OC na Road Safety Week ki matangda awareness ningthina piduna matung tawdunaba pauta kya pira matung amu hana thadokhi SS Development Services amadi ISSBC India anina sinuna New Delhi gi Le Meridian da pangthokiba the Inclusive Finance India Award da YBU Financial Services Private Limited na sahi asigi prestigious Vijay Lakshmi Das Award for Small and Emerging Microfinance Lorakle Award asi Mother of Indian Microfinance haina khangnariba Lekhidrabi Vijay Lakshmi Das ki 68 suba birth anniversary thoranga mari lena grassroots level da thabak toriba mai paklaba micro small and medium enterprise sector gi entrepreneurs singbu puning thogatuna piba award amani ngasigi thoramadu da finance and corporate affairs government of India gi MOS Anurag Thakuna YBU Financial Services Private Limited ki managing director Bikendrajit Singh Akoijam da award adu khusinarakhibani Award adu phangla matung managing director Bikendrajit na hai YBU Financial Services Private Limited ki parent organization YBU Youth Volunteers Union haiba NGOC hokiba kumjali sing chapa humdra da linkhat kibani amadi microfinance operation ki thabak asina kumjali sing chapa maudra taruk tagi hokibani company national lising taruk ta NBFC MFI phangkhre amadi Manipuri oina NBFC MFI da best toba amatangai raba company ni haiki Manipuri Literary and Cultural Forum Tripura na sinduna tha asigi kulumdoida Agartala Press Club ta pangthokadoriba book release camp point meet ta saruk yarunaba sakhiba Manipuri aiba sarat lailakpam AC Natrajit K Krishna Kumar amasung L Pupu ngasi Agartala da thunglabada takhelai matengban loki nupi sinalayan P Kudol tamduna taramna okre haina Manipur Literary and Cultural Forum Tripura ki secretary Krishna Mangol thadorakpa saror amana phongdorakli Jiri Bambu District ki thakta thamkrabasu ngasi phawba thambiriba office ayambadi subdivision oiringai matamda leiramba office na ayamba oiduna leibadagi phibam sokpa yaure hiramasi matangda ekhogi paumina Jiri Bamgi hana zonal education office oiramba du da leiriba Substation Fire Service Department Jiri Bamda satuna yengsiluba matamda onthokpa phiba amada leiba thengnarakhi masagi office leijadri leiriba staff singi leifam tumpham onthokpa phiba amada leiba thengnarakhi Substation Office asigi Sub Officer KIS Polian Sangna ekhogi paumina hangkiba wahang amagi pakhom piraduna sumna phongdorakhi in kumjali sing champa marpu marida leirakhiba substation ni nomagi office building soksalakpa tumpham leitaba maruoina water reservoir leitaba toilet chakhumna singba leitaba sing asi yenglaga mari leinaba authority na miyang sangbiyo amadi sarkar gi puning singsinjari haina phongdorakli Department Jiribam substation asi 1984 dagi lirakhi bani
ऑफिस की फिवम असी नोमा नोमा की बिल्डिंग इंफ्रास्ट्रक्चर सोक्चिल लगली वाटर रिजर्वर लेते बा अदुगा टॉयलेट सिंगिंग थीना लेते बा सिंग असी येंगलगा मरी लेनबा अथॉरिटी ना मिडियन चंदियु अमदी सरकार की पुनिंग की चिंसिंगरे थौबाल मोइजिंगदगी सही मरीदा ngairiba रिबास कौबा नुपा मचा अमा हौखिबा लेवपा नुमित्तगी मफम खंगदना मांखिबा दु फंगनबा थिबदा मणिपुर लेंगा की माइकैदगी अंगंबा मतेंग पांगबियु हाइना थौदो असिगा मरी लेना सेमखिबा जेएसिना लेंगा की लुसिंगबोय रिबा चीफ मिनिस्टर की पुनिंग चिंगसिलकली जॉइंट एक्शन कमिटी ऑफ मिसिंग रिबास थौबाल मोइजिंग लेंगोइजिंगना सिंदुना ngasi मोइजिंग लेंगोइजिंगदा पांथोकपा पाउगी मिफामदा जेएसी असि को कन्वेनर एमडी अकबरना हाई हौकिबा जनवरी तांग 15 नुंथिल पुंग अमा अदुवाइदगी मफम खंगदना मांगख्रबा मोइजिंग लेंगोइजिंगदा लेबा ओजा रियाज खानगी मचानुपा रिबास हौजिक फावबा थीबा खंगदना लेरी हारिबा नुपा मचा असि लेकाई पुख्रीसिंगदा थीबा याबा थीरे अदुबु फंगबा कौबा लेत्रे माकी खुमांग असि यामना चिंगनानिंगाई ओइरे थौदो असि अंगांग फाबसिंगना फारंगनी हाइबगी चिंगनाबा लेरे मरम अदुना अंगांग असिगी मरी मखोंग अमदी फंगनबा थीबदा मणिपुर लेंगाकी अमदी लमदम असिगी CSO सिंग अमदी मियामना मतेंग पांगबियो हाइना महाकना मखाताना मियाम अमदी लेंगाकी पुनिंग चिंगसिलखी अमरोमदा मफम खंगदना मांगख्रबा रिबास की अपोकपा रियाज खानसु माकी मचानुपा फंगनबा थीबदा लमदम असिगी मियाम अमदी मणिपुर लेंगाकना मतेंग पांगबियो हाइबा वाफम फोंदोरखी इंग्लिश चाप यांखैदगी हौकिबा 100 सुबा जनवरी 13 इंडिया की रिपब्लिक डे लाकपसदा मिखा पोंदना लेरिबा मणिपुर कंगलेपाक मियामदा अमुक हेना वखल खंथनबगी मचाक ओइरी इंडिया मनुंगदा मतम सांगथना एखोय मिखा पोंदना लेबा तारबदी एखोय नोम नत्रगा नोमदी मालेमगी लेमाय एस्टगी सोयदना मुतखरगनी हाइबसी इंडिया की कॉन्स्टिट्यूशन की मौंगसना ताकले हाइना आइना थिंख्रबा लो कोरकोंगी पब्लिसिटी कमिटी न थादोरकपा चेरोल अमदा फोंदोरकली चेरोल असिदा इंडिया की कॉन्स्टिट्यूशन की आर्टिकल 3 की मतुंगिना लेबाग असिगी स्टेट नत्रगा यूनियन टेरिटोरी अमगी ngamkhai hongdong hongjin tawba ngambagi hak adu India ki government ta leiba maramna Manipur asi machetana thugai kiba yabagi akiba adu leiri constitution asna lebas ta leiriba apikpa phuruk kaya bu sakhotnaba amadi ngak senabani haiduna makhal makha kaya gi akhanaba hak special status kaya piri samna hairabada schedule tribe caste ILP 6 schedule na singba makhal makha kaya gi ngakpi senbinabagi pambai kaya ni haiduna constitution asida yauri adubo India ki constitution asi पार्लियामेंट सेमदोक सेमजन तौबा याबगी हकतु लेबनिना तुंगदा लाकदबा गवर्नमेंट अमना मखोई कानाबा खुदोंग चाबा मतुंगिना सेमदोकनिंगबा मओंगदा सेमदोकखिबा याय डेमोक्रेसी ओइबनिना मिसिंग यामबा मियाम सिंगी मिहुत हेना काबा पार्लियामेंट मसिंग यामदबा फुरुप सिंगी मिहुत सिंगी खोलाव नमसिलगा मखोइना पामबा हिंदी लोन nganगबा अपुनबा मयांग लेबाक इंडिया ओइरकनबा सिनबा हाइबसी इंडिया की लुसिंगबा सिंगी पांडमनी हाइनसु चेरोल असिदा मखा तारी मरमदुना अखोगी सही लिसिंग कयादगी लेमिनरकलबा फुरुपसासिंग पुन्ना होनमिनदुना इंडियाना नमलौ लौखिबा अखोगी निंगतंबा अदु अमु हंजिनबतना अखोई मालेंगी लेमायस्तगी मुतखिदनबगी लंबी ओइगनी चेरोसदा मरमदुना अखोइबु मुथतनबा सिनलांगलिबा इंडिया की रिपब्लिक डे असिबु कोरकोमना लालिबा तांग 15 जनवरी की नोंयाई चबुक्तगी जनवरी की 13 निमिदांगी पुंग 3 फावबा पुंग 19 की ओइना टोटल शटडाउन तौगनी शटडाउन मनुंग असिदा इरेजा सिंगना सिंथा लेपियु युम युमदगी मपान थोकपिगनु इंडिया की नमफुदा पांथोलिबा रिपब्लिक डे असि बॉयकॉट तौबियु अखोगी पुंसी अमसुंग इफुरुपु लांगोय सनो सिंगरिबा इंडिया की लोइलमलेंगा असिगी मायोक्ता नुमित असि अपुनबा लिसिंग अमा उतमिनसि टोटल शटडाउन असिना तंगाई फदबा लाइनिंग लाइसोन अना लायेंग अमसुंग महौ लांगपोका मरि लेनबा थोरमसिंगदी कौंसिलोय हाइनसु फोंदोरकली इंडिया की वैक्सीन मेकर सेरम इंस्टीट्यूट ऑफ इंडिया की पुणेदा लेबा बिल्डिंग दा मई चावना चाखरे अदुमोइनमा थौदो अदुना कोविशील्ड पुथोकपददी सोअलोय हाइरी ऑक्सफोर्ड यूनिवर्सिटी अमसुंग ब्रिटिश स्वीडिश फार्मा फार्म एस्ट्राजेनेका गा खुसनदुना इंस्टीट्यूट अदुदा कोरोना वायरस वैक्सीन कोविशील्ड सारिबनी मई चालिबा अदु मुथतनबा फायर इंजिन मया अमना मई मुथतनबा थबक लौखटली सेरम सीईओ अदार पुनावालाना हाइकिबदा मी अमा नि कनबना अखोगी अहानबा तगदबा थबक ओइरी मालेंगी ओइना वैक्सीन मेकर ओइना ख्वाइदगी चावबा पुणेदा लेबा एकर चाम हेना पाक चावबा सेरम इंस्टीट्यूट ऑफ इंडिया की कॉम्प्लेक्स मंजारीदा लई अदुबो मई चाकपा अदु हौरखिबनी मंजारी एरियादा अनोबा बिल्डिंग 9 सागलिबनी
Maiku wangna kakhalakliba building adugi manungda miyoi mari lei miyoi ahumdi kanba ngamle haina fire officer amana phongdoki mai chaliba du muthanaba state missionary singna mateng pinaba Maharashtra Chief Minister Uddhav Thackeray na pautak pikre hairi coronavirus vaccine develop tawriba du yengsinaba Prime Minister Narendra Modi na November thada Serum Institute of India da chatlukhrabani malemgi largest coronavirus vaccine ani Covishield amasung Hyderabad based Bharat Biotech's Covaxin hairiba vaccine sing adu drug controller DCGI na ayaba pikhrabani Assembly Mikha Singh pangthokadoriba West Bengal amasung Assam da Prime Minister Narendra Modi chakadori Netaji Subhash Chandra Bose ki mapok kumon palan Kolkata da pangthokadaba thoram mahak saruk yagadori Assam gi Sivasagar district na lamgi pata pigadori hairi Mamta Banerjee na luchingba Trinamool Congress government ki mahut BJP na sinba ngamnaba PM Modi na yamna seksina thabak yengsili January kulumdoida Kolkata da leba Victoria Memorial da Bose ki chamkulumdoirak suba mapok kumon palan thoramda PM Modi wangangadori Freedom Fighter Bose da yumpham oiba permanent exhibition ama PM Modi na hangdokani thoram aduda Subhash Chandra Bose ningsing coin amasung postage stamp ama PM Modi na release tawgadori Netaji da yumpham oiba cultural program Amra Nuton Jovanary Dusu thoram aduda utkani hairi Numit asimaktada PM Modi na Assam Sivasagar district da lamgi pata lakh ama dasmik taruk miyam da yenthokani lising ani tara taruk phawada Assam da masagi lam leitaba family lakh manga dasmik taret manga leiki lising ani tara taruk ki me da BJP government na pata lakh ani dasmik ani nipan yenthokrabani March April da pangthokada mikhal da BJP na makhata na government semba nganaba akan balalong chathari hairi Sanabagi pauda hauze Goa da sariba Hero Indian Super League ki ngarang sanakiba 35 suba match da Kerala Blasters FC na Bengaluru FC bu ani amada maithiba pikre ngasi chathariba league asigi 36 suba match ATK Mohan Bagan ga Chennai FC ga numidam pung 3 makhai dagi sanaba hokre hayeng league asigi 38 suba match da Mumbai City FC ga SC East Bengal ga Tilak Maidan Stadium da sanaragani Haujarabada Maropa Amukana Pizari Yankairak Suba Manipuri Statehood Day Thoram Pangthokre Eat Right Challenge Hai Bahiram da Training Amasung Certification Thoram Pangthokre Ningol Club Hairoki Ahum Suba Mapok Kumon Thoram Pangthokre Loinana Serum Institute of India Pune gi building mai jakre Ngasigi di paudan pijaba matang asaloisanjare miyang tabiri basingbu kurumjari